ngarang Kuki gi bunker mamai jakre haina social media sing thaganarakle BJP North East in charge Sambit Patra na governor unakre suspended animation thamlakpa yare nongthumbam birena chief minister pham thadokraba matung ngasi phawbo Manipur da leriba BJP North East in charge Dr. Sambit Patra na governor ka athengbada unakhibaga loinana ayuk anganbadage BJP gi MLA sing tongan ba mathang unaduna wari sanakre maraksida anobol singba ama khandriba phawba suspended animation thamlakpa yare pawgi likhun amagi matungena chief minister nongthumbam birena tha asigi mapalda mahaki pham thadokpagi serol governor Ajay Kumar Bhala da pisin khibaga loinana governor na ayaba pibaga loinana alternative arrangement ama tawdri phawba mahakpu caretaker oina adumak leina bakhangan khibane adubu ngasi phawba BJP legislature singi manungda makoigi anobo lusingba khanba leitabana anobo chief minister ama khandriba phawba suspended animation thamlakba yai haina panare suspended animation ase tha ahum phawba thamba yai makhata na tha ahum amaga punna tha taruk thamba yai haire amaromda chief minister nokthambam birena pham thadokhiba numitagi Imphal da thungladuna leiriba BJP North East in charge Dr. Sambit Patra North AOC da leiba hotel Imphal da ngasi phawba leithaduna BJP ki MLA sing amamamta oina mathang unabagi thapak sathari hojik oiriba rajniti gi phiba masiga mari linana Dr. Sambit Patra na Raj Bhavan da satuna Governor Ajay Kumar Bhala ga unaki MP Dr. Sambit Patra na ngarang su BJP Manipur Pradesh ki President Adhikari Mayom Sarda Devi Secretary K Sarat MLA sing TS Biswajit Khasim Basum Awangbo Newmai Mayang Labam Rameswar Thoksom Radesam MLA Dr. Sapam Ranjan MLA Nurul Hassan MLA Sapam Kunjakeswar amadi MLA KS Ibom Saga su tonga unakre adubu unabadu da kari wari sana kibagi habdi sab chaba khangba ngamdre CM pham thadokpa yaning de Kuki MLA da action lawba ngamdaba speaker pham thado haina wakan mi pham sathakre laibak ki asuk luraba matam asida CM na resign tawba yaning de Manipur thugaina basiliba Kuki MLA taragi mathakta action lawkhatpadi ngamdraga Manipur kanba pamba maite MLA singda action lawriba speaker su pham thadokadabani haiba placard cap sizinaduna Imphal East ki manungchana leiba Naharu Pangkhong Makong Women Welfare Association Naharu Huirem Leikai Women Welfare Association amadi Bamon Kampu gi mera pai bina singba tongan mafam singda ngarang wakan mi pham chathakre hairiba wakan mi pham asida tongan mafam singi mera pai bi gi thomi singna phongdokibada Manipur gi asuk lukraba matam asida CM na pham thadokpa haibasi matang chadaba amani haina lawi CM na pham thadokpa tarabadi Kuki MLA taragi mathakta action lokhatpa ngamdaba speaker su pham thadokadabani chahi ani hel si phawba loisinba ngamdana lakhiba lan asibu atopa CM ama silabasu tholiba lan asida loisinba ngamgani haiba thajaba ngamde ogliba lan asi loisinba ngamgani haiba leirabadi India lengak na miyam da sab chaba pakum pigadabani haiki loina na tongan ba mafam singda phamkiba wakan mi phamda CM na resign tokba yaning de amadi kolngak pa phaba yaroi haibana sibu kholak kya lauke Kuki MLA singna chayol sigi manungda mathangi khongthang ama lepnaba thaurang tawkhre BJP gi MLA taret jauna Kuki Jo Mar gi punna MLA tarana chayol sigi manungda makhoi gi oiba mathangi khongthang ama lepnaba thaurang tawkhre adubu party gi discipline amasung miyamna yaba haiba wafam leibana makhoi gi mafamda aruba amadi oire maraksida N Biren singna chief minister phamda gi resign tawba natraga tawdaba Kuki Jo singi apamba wafam separate administration haiba phirep adudi lengdana lei haina ITLF ki spokesperson Ginza Zongna phongdokre Kuki Jo community na matam sangna dagi demand tawduna lakpa N Biren Singh chief minister phamdagi lokthokadabani haba wafam adudi haukiba numit nini gi mamangda thabak oina pangthokiba loinana chayol asigi manungda Kuki Jo Mar MLA tarana BJP gi national leader sing amasung union home minister ga unaduna irang ase loisinabagi damak khanana ba sem sakhre hari ITLF ki spokesperson Ginza Bolzongna di Hindu da phongdrok hi matungina Kuki Jo Mar MLA Singh asina lawgidawriba phirep asi party ki discipline sungak yaroi miyamna yaba wafam su oidaba yaroi dabana aruba ama oide iramasida Kuki Jo singna demand tawriba separate administration haiba demand asida karamna MLA sing asina taksin gadagi haiba si asobo wafam amane state asida irang hek horopadagi tampaki lamda maitai singa amasung Kuki Jo gi mi singna tokhai leina khraba matungda Kuki Jo gi mi singna demand tawrok diba wafam di separate administration haiba sina amata ngairba waroi sinni haina phongdok tuna lakhibani haina Ginjana phongdokli Kuki Jo gi MLA amane di Hindu da phongdorokoi matungina
चयोल ꯑꯁꯤꯒꯤ ꯃꯅꯨꯡꯗ MLA-ꯁꯤꯡ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯃꯈꯥ ꯇꯥꯕ ꯈꯣꯡꯊꯥꯡ ꯀꯔꯤ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕꯗꯨ ꯈꯟꯅꯒꯅꯤ ꯑꯗꯨꯕꯨ ꯂꯧꯒꯗꯧꯔꯤꯕ ꯋꯥꯔꯦꯞ ꯑꯗꯨ ꯌꯥꯝꯅ ꯂꯨꯕ ꯑꯃꯗꯤ ꯑꯣꯏ ꯃꯔꯝꯗꯤ MLA-ꯁꯤꯡꯅ ꯄꯥꯔꯇꯤꯒꯤ ꯗꯤꯁꯤꯄ꯭ꯂꯤꯟ ꯋꯥꯡꯃ ꯂꯥꯟꯅ ꯆꯠꯄ ꯌꯥꯔꯣꯏ ꯑꯃꯔꯣꯝꯗ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯁꯨ ꯉꯥꯛꯇꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤ All Naga Students Association Manipur Ansamna Ngongkhei Samal Khaba amasung FMR muthatpa yaningde haina phongdorakli Indo-Myanmar ngongkhei Naga taba mafamsingda border fencing chathariwa loinana free movement regime muthatkiba thawng adubu All Naga Students Association Manipur Ansamna akanamongda yaningda phongdorakli Ansamgi president amasung general secretary na punna sign tawduna press thadorpa serol amada association asigi anauba thawpuba singa hojik bamna saba Indo-Myanmar border da ngongkhei sambal khabagi thabuk chathariba si yaroi haina wafam kaya phongdokre Naga singi civil organization singnasu India government gi khongthang asigi mayokta wafam sing phongdorakle India government gi thawng asina India amasung Myanmar da khundariba Naga singi marakta traditional mari thadat kadawre nature bu dehumanize tawbani ngongkhei gi sambal khaba sida human crisis thohanbata natana biodiversity amasung ecosystem da sawna sapu piragani hairi ansamna Manipur da leiriba Naga mahiroi sing amasung naharol singi bahut sinduna ngongkhei da thingba thamliba amasung FMR muthatkiba asi yaba ngamloi loinana wathok amatagi warosin purakloi karigomba government status da hojik leiriba wathok asi loisinaba thamoi sengna tawninglabadi National Register of Citizen NRC sanahanba Population Commission lingba Inner Land Permit System hena mapung phana sanahanbuna singba thabaksing paikhatpa yai hairi Indo-Naga political gi matangda mahiroi lub asina India government na issue asigi warosin puraklagadi tongan ba wathok singi permanent oiba solution ama oigani haina India gi awang nopok state singda santi lehangani hairi marak sida Chandel Naga People's Organization CNPO na Chandel District Headquarter Machi Subdivision amasung Tengnopal Subdivision da ngongkhei sabal khaba amasung FMR sana hankidabagi mayokta chatkadoriba rally ase ansamna mapung phana sawatkani hairi CM pham thadoktaba Kuki singda thoidokte separate administration gi demand makha chathakigani haina ITLM na phongdokre Kuki sing separate administration gi demand makha tana chathakigani haukiba nomajing numita masana Chief Minister phamdagi resign tawkraba NP na Manipur da thonglaba irang asida thodang pumba pufam thui loinana Kuki singi separate administration gi demand makha tana chathakigani haina Kuki gi civil society organization Indigenous Tribal Leaders Forum ITLF ki lusingba ginja boljong na phongdokre MP sana jawbuna Manipur merger agreement gi wafam parliament da pukhatkre Manipur na Bharat da tinkhibada yanakhiba warol sapchana sana hangadabani haina ningthau sana jawbala semna pukhatkre Rajya Sabha gi MP ningthau sana jawbala semna ahanbo in India gi parliament da Manipur merger agreement gi wafam pukhatkiba loinana Manipur na Bharat da tinkhibada nakal animak na yanakhiba yana warol mapung phana sana hanaba parliament da taksinkhre ngarang phangkiba parliament mifam gi 0 hour gi matamda Manipur merger agreement mapung phana implement tawnaba house da taksiladuna MP sana jawbana hai Manipur asi apikpa state ama oijarabasu matam amada sahi lising manga henbagi sanglaba puwari amadi civilization lejarakpa maning makha tamna palamba leiba ama oirame di Manipur merger agreement 1959 haiba agreement asigi makhada kumja 1949 dagi Manipur asi India gi saruk ama oirake adumakpu haukiba sahi kayagi mamangda palamba laingak singna hairiba agreement asi karigumbada ikai khumnabiba natraga khangbikiba leitre masina tasengna Manipur miyamgi puning wakalda chauna saitheng piri maroina agreement asigi article 8 nipal subada yawiba aroiba pera asida Manipur singi socio economic cultural amadi political status hena wangba thakta pukhatpaga mari lenana yamna mayek sengna yawi haiki MP sana jawbuna makha taraduna article sigi aroiba pera da India lengak na Manipur singbo tongan bu public service sing da thabak pinaba janaba thorang sing lokhatkani amadi atai lam kaya da su yawhanaba puning thawgatkani loinana tongan bu makhalgi law sing custom amadi Manipur miyamgi socio economic amasung religion sing ngak senduna thamgani haina palli adubu ngasi phawba hairiba agreement asida yawriba waror sing asiga mari lenaba matik chaba thorang sing natraga safeguard sing piduna state asibu ngak senaba matik chaba thorang ama phawba lokhatpa leitre maram asina Manipur gi socio economic cultural amadi political status sena phagathanaba matik chaba thorang sing amadi mathau taba khongthang sing lokhatpinaba loinana Manipur merger agreement mapung phana implement tawnaba house gi khuthangda Manipur gi ningthau sana jawbalai sembana union government gi puning singsinke pambaina lusingbu UNLF pu khuthangatpa surrender group hairuba yambem laba la lena sengdorakre Manipur Human Rights Commission gi former member yambem labana pambaina lusingba UNLF gi mingchat thiningai oiba wafam thamlubagi tamak party sigi Department of Publicity ga
punna wakhal taminaraba matung yambem laba masana masagi aswabi azaduna miyamda lale haina sengdokre ngarang Imphal West District ki mapam amada pambaina lusingba UNLF ki Department of Publicity na yambem laba bu paumi sing mamangda putholaduna mahaki aswaiba sing marik chumna thamanke paumi singa unabadуда labana phungdokibada nongmanini ki mamangda pangtokiba TV discussion program amada sahi homfu hena ningtam lan hauduna laklaba matung warosin ama purangna damak center lenga ka ceasefire tawnaduna lairiba pambaina lusingba UNLF pu khuthangatpa sarenda group amani haina haikhiba du soikibani haina haijake loinana discussion program adu da haukiba kumja 2024 ge October 2 da kangpokpida Kuki singna maitai naha ani phajan kibaga mari lenana asing asimak jail da lairiba Kuki gi lusingba timak haukipka maitai naha asiga unagadawribra haina laba masagi face account post thagat khiba do lauthoknaba pambaina lusingba UNLF na honake haikiba wafam adusu aran bani haina haijake mahana TV discussion adu thamkiba aran basing masana yajakhiba loinana makata na mahak TV channel sing da pangthokba kana nainabagi thoramda sarugiara roi haina su masagi phirep lauthoke Lok Sabha ki translation service da Manipuri yauna nauna lon taru hapsin kre India ki parliament da lebak asigi lon masing hena konsinbagi anoba khongthang ama oina lebak phokpa numita Lok Sabha ki speaker Om Birla na Lok Sabha da translation ki service hena pakthok saukthok handuna Manipuri yauna nauna lon taru hapsil hena lauthokre AR ki CEO yauna mahake loina bi amasung masa ambush tawduna hatkhiba da chenaba PLA ama NIN phare haukiba chahi 2021 ki November 13 gi ayuk pu 13 taba matamda Indo-Myanmar border ki Sujanpur district ki manuk hanjinba CLC village da ambush tawduna nipuga taruk suba Assam Rifles ki CEO mahake loina bi amasung masa yauna Assam Rifles ki person mari punna mioi taret hatkhiba ki tawdok da chaunu chenaba PLA ki maroiba misakama ngarang Assam police amasung NIN na chathakiba joint operation da Assam ki Hojai district ki Muraja da ki phare haina The Sentinel na report tawri Political armed group sing law and order gi miyeng da yengpham thokte haina MP Bimola koijamna phongdokre history ga sagonarako political issue gi saruk ama oiriba political armed group sing law and order gi miyeng da yengpham thokte haina Lok Sabha gi MP Bimola koijamna phongdokre MP gi office da gi thadorokpa Cherolaban hai sarkar na mathau pangthoktabada gi miyam ngak sena ba thorokpa khunga posingbo criminalize tawba ain gi miyeng da lana ofam thokte hairiba ani asiga haibade village volunteer group amadi political armed group ka si tholba irang asida khudong saba lauduna illegal activities tawba miyoi singasu khenafam thoi haina paladuna tongan na judicial oina dil tawhom thoi haina MP na makhata na phongdoke